Taibang thawai sing kannaba maru koktoklaba chingmai sing isang sanghalasi haiba hiramda lakleba zungi chaichek ama ningthokaba nimita Imphal West ki manung channa leiba haibok ching lungthabalda Shanghallasi Manipur Environment Friendly Campaign asigi makhada Central Forest Division CFD Manipur Forest Department amadi MSF ani khutshamnaduna U-Chara sing thabagi malengi mahausa kannabagi Khongjang ama changsillagani haina Environment and Ecology Affairs Secretary MSF Head Office ki Khangibam Tanzania Meeting ngasi MSF Head Office ta pangthokiba pawgi mifam amada fongdokre makna makha taraduna hai umawamang kaya mamang taki miyoi kayana mahusagi fibam ngалтuna thamlani adubu ngasidi makoina ek law sing semduna umang wamang ngaknaba leirabasu madugi marumda makoiga naknaba singna tawningbata tawri khunai ama muthatpa haibasi mahusagi fibamna mangkhraba matamda mutkadawibani aikoi miyamna khangi madudi thawong ase aikoi bu muthatnaba sinbani MSF na chahi lisang sitna Shanghallasi Manipur hariba campaign asigi makhada ching amadi tampakta u pambi kaya thaduna hinghanduna mahusagi kaitharakliba film asidagi khazitang oirabasu menkhatuna lakli mahairoi khunai CSO amadi mibung khudingmakna mahusagi kaitharakliba asi kanbatangai fade mahusa kanba haibasi aikoi kharagi natte miyam hubna wakhal khanthaminasi pongnamakna kanminasi thaudang lominasi hainasu thamlakli Taibang thawai sing kannaba maru koklaba chingmai sing isang Shanghallasi hai hiram sidani taliba zungi tan ama dukaba ngi Imphal West ki umchang leiba haibok sing langthabalda sangat akui campaign Shanghallasi Manipur Environment Friendly Campaign asigi makhada Central Forest Division Manipur Forest Department amadi akui MSF ani khutshamnaduna U-Chara sing thajagani akui khara khapna organization natragana akui ni kang khara punjilakanda akui khapna mahusagi phungse kanba yaroi mayam punna kaninagadaba khongthang amani